Hi guys, ꯑꯩ ꯉꯁꯤ ꯆꯒꯦꯝ ꯄꯣꯝꯖꯒꯦ. ꯑꯩꯅ ꯂꯣꯟꯖꯕ ꯍꯋꯥꯏꯖꯥꯔꯁꯦ ꯁꯤꯗ ꯂꯩꯔꯦ. ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯗ ꯐꯪꯕ ꯁꯣꯌꯥꯕꯤꯟꯁꯦ ꯑꯁꯤꯅ ꯑꯆꯧꯕꯤꯅꯦꯕ, ꯃꯆꯥ ꯐꯪꯗꯦꯕꯀꯣ. ꯑꯩꯈꯣꯏ ꯁꯣꯝ ꯏꯝꯐꯥꯜ ꯂꯣꯝꯗꯅ ꯑꯩꯈꯣꯏꯔꯣꯝꯗꯅ ꯃꯆꯥ ꯐꯪꯉꯦꯅ ꯁꯤꯗꯅ ꯑꯆꯧꯕꯅꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯒꯦꯝ ꯄꯣꯝꯖꯒꯦ. ꯃꯥꯁꯦ ꯆꯒꯦꯝ ꯄꯣꯝꯅꯕꯒꯤ ꯃꯅꯥꯗꯨꯁꯨ ꯁꯤꯗ ꯐꯪꯗꯕꯅꯤ나 ꯐꯤꯅ ꯑꯣꯏꯅ ꯇꯧꯔꯒ ꯇꯧꯖꯔꯦ. ꯑꯗꯩꯁꯤꯅ ꯃꯔꯣꯏ ꯃꯔꯥꯡꯁꯤꯅ ꯁꯤꯗ ꯀꯣꯂꯝꯅꯤꯒꯤ ꯃꯈꯣꯛꯇꯣ ꯈꯔ ꯍꯥꯞꯄꯦ. ꯑꯗꯩꯁꯤꯅ ꯅꯥꯀꯨꯞꯄꯤꯅꯤ. ꯅꯥꯀꯨꯞꯄꯤꯁꯦ ꯆꯥꯝꯕ ꯈꯔ ꯑꯩꯅ ꯆꯥꯝꯃ ꯊꯝꯃꯨꯔꯦꯕ. ꯑꯗꯨꯅ ꯃꯥꯁꯦ ꯄꯠꯄ ꯃꯥꯜꯂꯤꯅꯦꯕ. ꯑꯩ ꯉꯁꯤ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯍꯪꯒꯥꯝꯅ ꯇꯧꯖꯔꯣꯏ. ꯍꯪꯒꯥꯝ ꯅꯠꯇꯕꯤꯗ ꯁ꯭ꯄꯤꯅꯆ ꯃꯄꯨꯟ ꯑꯅꯤꯁꯦ ꯑꯁꯤꯅ ꯑꯩ ꯆꯒꯦꯝ ꯄꯣꯝꯖꯗꯣꯏꯅꯤ. ꯑꯗꯒꯤ ꯍꯪꯒꯥꯝꯅ ꯇꯧꯕꯗꯤ ꯌꯥꯏꯕꯀꯣ. ꯑꯗꯣ ꯉꯁꯤꯗꯤ ꯍꯪꯒꯥꯝꯗꯣ ꯑꯈꯥꯕꯤ ꯉꯥꯛꯇ ꯂꯩꯍꯧꯔꯦ. ꯑꯗꯩꯁꯤꯅ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯗꯣ ꯐ꯭ꯔꯣꯖꯟꯅꯦ. ꯑꯗꯩꯁꯤꯅ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔ ꯉꯁꯥꯏ ꯈꯥꯏꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯦ. ꯑꯗꯒꯤ ꯁꯤꯒꯤ ꯁ꯭ꯄꯤꯅꯆꯁꯦ ꯑꯩ ꯐꯖꯅ ꯆꯥꯝꯖꯔꯒꯦ. ꯑꯗꯩ ꯑꯩ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗꯒꯤꯀꯣ ꯆꯒꯦꯝ ꯄꯣꯝꯕꯗ ꯍꯥꯞꯅꯕ ꯌꯥꯏꯉꯪ ꯃꯅꯥꯒ ꯁꯤꯡ ꯃꯅꯥ ꯈꯔ ꯍꯦꯛꯆꯒꯦ. ꯑꯗꯣ ꯌꯥꯏꯉꯪ ꯃꯅꯥꯁꯦ ꯑꯗꯣ ꯐꯖꯅꯗꯤ ꯍꯧꯔꯦ. ꯑꯗꯣ ꯁꯤꯡꯁꯦ ꯌꯥꯝꯗꯤ ꯍꯧꯗ꯭ꯔ ꯃꯥꯜꯂꯦ. ꯑꯗꯣ ꯈꯪꯗꯦ, ꯑꯗꯨꯝ ꯑꯍꯧꯕꯁꯦ ꯈꯔ ꯍꯦꯛꯆꯔꯒꯦ. ꯇꯨꯁꯤꯅ ꯑꯩ ꯌꯥꯏꯉꯪ ꯃꯅꯥꯅꯦꯀꯣ. ꯑꯩꯒꯤ ꯌꯥꯏꯉꯪ ꯃꯅꯥꯁꯦ ꯑꯗꯨꯝ ꯃꯅꯥꯒꯁꯦ ꯐꯕꯅꯦ. ꯌꯥꯏꯉꯪ ꯇꯥꯟꯕ ꯌꯥꯎꯈ꯭ꯔꯦꯕ. ꯑꯗꯣ ꯌꯥꯏꯉꯪ ꯑꯗꯨꯝ ꯃꯆꯥ ꯐꯪꯉꯦ. ꯑꯗꯒꯤ ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ. ꯍꯤꯡꯒꯣꯜ ꯑꯆꯧꯕꯒ ꯂꯩꯔꯗꯤꯅꯦ ꯑꯩꯅ ꯑꯗꯨꯗ ꯊꯥꯗꯣꯏ ꯃꯌꯥꯝꯁꯦ. ꯑꯗꯩ ꯁꯤꯅ ꯁꯤꯡ ꯃꯅꯥꯅꯦ. ꯁꯤ ꯁꯤꯡꯁꯦ ꯑꯇꯣꯞꯄ ꯑꯝꯇ ꯆꯣꯡꯈꯠꯇ꯭ꯔ ꯃꯥꯜꯂꯦ. ꯁꯤꯡꯈꯛ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯅꯥꯁꯦ ꯑꯩ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯞꯄꯒꯦ. ꯑꯗꯣ ꯁꯤꯗ ꯃꯈꯥꯗꯍꯧꯔꯤꯁꯦ ꯑꯁꯤꯁꯤꯅ ꯃꯣꯏꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯁꯤꯡ ꯑꯇꯣꯞꯄ ꯑꯃ ꯂꯩꯌꯦꯕ. ꯑꯗꯨꯗꯨꯅꯦ. ꯑꯁꯤꯅ ꯃꯅꯥ ꯄꯥꯛꯇ꯭ꯔꯤꯛ ꯄꯥꯛꯑꯦ. ꯑꯗꯨꯅꯦ. ꯁꯤꯗꯁꯨ ꯁꯤꯡ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯃꯦꯍꯦ. ꯐꯖꯩ. ꯁꯤꯗꯤ ꯍꯦꯛꯄꯤꯔꯔꯣꯏ. ꯐꯖꯕꯅꯤꯅ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯨꯅ ꯍꯧꯔꯒ ꯑꯩ ꯁꯤ ꯈꯔꯁꯦ ꯑꯁꯤꯅ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯔꯒ ꯍꯥꯞꯆꯔꯒꯦ. ꯑꯗꯣ ꯑꯃꯨꯛ ꯀꯤꯆꯟꯗ ꯆꯠꯂꯁꯤ. ꯑꯗꯩ ꯑꯩ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯈꯔ ꯆꯥꯝꯖꯔꯅꯤ. ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯣꯏꯔꯒ ꯍꯥꯞꯆꯔꯅꯤ. ꯑꯗꯒꯤ ꯑꯩꯒꯤ ꯚꯦꯖꯤꯇꯦꯕꯜꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯣꯏꯔꯒ ꯆꯒꯦꯝ ꯄꯣꯝꯕ ꯑꯩ ꯊꯣꯡꯕ ꯎꯠꯆꯔꯛꯑꯒꯦ. ꯁꯤꯗ ꯑꯩ ꯆꯒꯦꯝ ꯄꯣꯝꯅꯕ ꯆꯦꯡ ꯈꯔ ꯂꯧꯖꯔꯦ. ꯆꯦꯡꯁꯦ ꯐꯖꯅ ꯆꯥꯝꯃꯦ. ꯑꯗꯩ ꯁꯤꯅ ꯄ꯭ꯔꯣꯟꯁꯅꯤ, ꯐ꯭ꯔꯣꯖꯟ ꯑꯣꯏꯔꯦ. ꯆꯒꯦꯝ ꯄꯣꯝꯕꯗ ꯄ꯭ꯔꯣꯟꯁꯦ ꯍꯥꯞꯇꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯅ ꯉꯥ ꯑꯃ ꯊꯣꯡꯒꯦ. ꯁꯤꯒꯤ ꯉꯥꯁꯦ ꯃꯣꯏꯁꯤꯗ ꯀꯔꯤ ꯀꯧꯒꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯃꯤꯡꯁꯦ. ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯗꯣ ꯃꯥꯜꯂꯦꯕꯀꯣ. ꯑꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯉꯥ ꯃꯥꯟꯕꯗꯣ ꯑꯗꯨꯗꯨꯗ ꯑꯩ ꯂꯩꯕꯅꯦ. ꯁꯤꯅ ꯑꯩꯅ ꯁꯨꯖꯕ ꯍꯦꯟꯇꯥꯛꯅꯦ. ꯍꯦꯟꯇꯥꯛꯁꯦ ꯃꯆꯨꯗꯤ ꯈꯔ ꯊꯤꯔꯦ. ꯑꯗꯣ ꯉꯥꯟꯒꯦ ꯍꯦꯟꯇꯥꯛꯁꯦ ꯍꯣꯔꯦꯟ. ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯆꯦꯡꯒ ꯉꯁꯥꯏꯒꯤ ꯃꯅꯥ ꯃꯁꯤꯡꯁꯦ ꯂꯣꯏ ꯇꯣꯠꯁꯟꯕꯤꯔꯦꯀꯣ. ꯇꯣꯠꯂꯒ ꯍꯧꯖꯤꯛ ꯑꯩ ꯁꯤꯒꯤ ꯈꯥꯡꯁꯤꯅ ꯑꯩ ꯉꯥꯒꯤꯅꯤ. ꯉꯥ ꯊꯣꯡꯕꯒꯤꯗꯤ ꯁꯤ ꯑꯩ ꯊꯥꯎ ꯈꯔ ꯍꯩꯖꯔꯦ. ꯑꯗꯒꯤ ꯑꯩ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕꯗ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯌꯥꯎꯏ. ꯁꯤꯗ ꯑꯩꯅ ꯍꯥꯞꯆꯈ꯭ꯔꯤꯁꯦꯀꯣ ꯇꯦꯖꯄꯇꯥ ꯑꯃ ꯍꯥꯞꯄꯦ. ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯑꯃ ꯁꯣꯛ ꯇꯧꯔꯦ. ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯦꯟꯇꯥꯛꯇꯣ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯦ. ꯑꯗꯒꯤ ꯁꯤꯅ ꯍꯤꯡꯅꯦ. ꯑꯩꯗꯤ ꯍꯤꯡꯁꯦ ꯈꯔ ꯌꯥꯝ ꯆꯥꯖꯩꯀꯣ. ꯑꯗꯣ ꯍꯤꯡꯗꯣ ꯇꯧꯔꯒ ꯐꯖꯅ ꯉꯧꯔꯒ ꯉꯁꯥꯏꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯆꯔꯅꯤ. ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯍꯋꯥꯏꯖꯥꯔ ꯌꯥꯝꯃꯤ ꯃꯈꯩ ꯍꯥꯎꯏ. ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯟꯖꯔꯒꯦ. ꯑꯁ ꯆꯥꯅꯤꯡꯉꯦꯍꯦ. ꯐꯖꯅ ꯉꯧꯕꯤꯔꯦ. ꯑꯗꯩ ꯁꯣꯝꯁꯨ ꯉꯥ ꯊꯣꯡꯕꯒꯤ ꯊꯥꯎꯁꯤꯁꯨ ꯁꯥꯖꯤꯜꯂꯛꯑꯦ.
ꯑꯗꯣ ꯁꯤ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯍꯋꯥꯏꯖꯥꯔꯁꯦ ꯉꯧꯔꯒ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯂꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯆꯦꯡꯒ ꯑꯗꯨꯏꯗꯣ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯍꯋꯥꯏꯖꯥꯔꯁꯨ ꯃꯅꯝꯗꯣ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝꯗ ꯁꯤ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯒ ꯃꯥꯁꯦ ꯐꯖꯅ ꯑꯣꯠꯄꯤꯔꯣꯕꯀꯣ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯑꯗꯒꯤ ꯑꯩ ꯁꯣꯝꯗ ꯉꯥ ꯊꯣꯡꯕꯒꯤ ꯉꯥꯁꯨ ꯇꯥꯎꯕ ꯍꯧꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩ ꯊꯥꯎ ꯍꯩꯈꯤꯕꯗꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯒꯤ ꯁꯤ ꯑꯩ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯈꯤꯇꯪ ꯁꯤ ꯃꯇꯥꯡꯗꯅ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯊꯖꯒꯦ ꯑꯩꯒꯤ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯩꯁꯦ ꯍꯧꯖꯤꯛ ꯑꯁꯤ ꯂꯣꯏꯔꯒ ꯉꯁꯥꯏꯒꯤ ꯐ꯭ꯔꯣꯖꯟ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯟꯁꯦ ꯑꯩꯅ ꯃꯩꯗꯅꯦ ꯀꯥꯕꯛ ꯉꯧꯊꯣꯛꯑꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯁꯤꯡꯗꯣ ꯆꯨꯞꯊꯣꯛꯍꯟꯈ꯭ꯔꯦꯕꯀꯣ ꯑꯀꯪꯕꯅꯦꯕ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯣ ꯄ꯭ꯔꯣꯟꯁꯇꯣ ꯏꯁꯤꯡꯗꯣ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯋꯥꯏ ꯊꯔꯥꯛꯀ ꯑꯗꯣ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯒꯤ ꯃꯇꯨꯡꯗꯀꯣ ꯑꯩꯅ ꯃꯈꯨꯝ ꯀꯨꯞꯁꯜꯂ ꯊꯝꯀꯥꯟꯗ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕꯀꯣ ꯃꯥꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯍꯤꯁꯦ ꯈꯤꯇꯪ ꯑꯣꯏꯁꯟꯍꯟꯕ ꯉꯥꯏꯒꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯃꯍꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯑꯩꯅ ꯉꯁꯥꯏꯁꯨ ꯃꯍꯤꯁꯦ ꯈꯤꯇꯪ ꯉꯁꯥꯏ ꯑꯩꯅ ꯉꯧꯕꯗꯣ ꯑꯗꯨꯗ ꯃꯍꯤꯁꯨ ꯈꯤꯇꯪ ꯍꯥꯞꯈꯤꯑꯕ ꯈꯥꯡ ꯃꯅꯤꯡꯁꯦ ꯅꯞꯇꯅꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯐꯨꯠꯄꯤꯔꯒꯦ ꯑꯩ ꯁꯧꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯁꯤꯗ ꯍꯥꯞꯇꯣꯏꯁꯦ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯁꯤꯡꯁꯦ ꯖꯤꯟꯖꯔꯁꯦ ꯑꯣꯞꯁꯅꯦꯜꯅꯤꯀꯣ ꯑꯩꯅ ꯁꯤꯡꯁꯦ ꯆꯥꯕꯗꯣ ꯍꯥꯎꯋꯦꯗꯅ ꯑꯩ ꯍꯥꯞꯆꯕꯅꯦꯕ ꯁꯤꯡꯁꯦ ꯃꯅꯝꯁꯨ ꯁꯨꯔꯒ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯄꯥꯛꯅ ꯍꯥꯞꯄꯗꯤ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯂꯧꯊꯣꯛꯑ ꯆꯥꯖꯕ ꯌꯥꯅꯕꯅꯦꯕ ꯃꯤ ꯍꯩꯅꯗꯕ ꯌꯥꯎꯅꯩꯅ ꯑꯗꯣ ꯍꯩꯅꯗ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯁꯤꯡꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯨꯠꯄꯤꯔꯣ ꯑꯗꯨꯒ ꯃꯥꯁꯦ ꯆꯒꯦꯝꯄꯣꯝꯕꯁꯦ ꯈꯔ ꯑꯣꯠꯄꯤꯌꯣꯕ ꯑꯣꯠꯂꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯃꯔꯥꯡꯗꯣ ꯇꯣꯏꯑꯦꯕ ꯑꯗꯣ ꯑꯩꯁꯨ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯊꯨꯝꯁꯦ ꯈꯤꯇꯪ ꯏꯁꯥꯒꯤ ꯑꯄꯥꯝꯕꯒꯤ ꯆꯥꯡꯗ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯈꯔ ꯑꯣꯠꯂꯦ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯑꯣꯠꯂꯤꯃꯈꯩ ꯍꯥꯎꯏꯌꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯦ ꯃꯨꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩꯅ ꯁꯤꯗ ꯁꯣꯏꯔꯤꯁꯦ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯑꯁ ꯃꯅꯝ ꯁꯤꯅ ꯑꯩꯒꯤ ꯉꯥꯗꯣ ꯉꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯖꯔꯒꯦ ꯑꯗꯒꯤ ꯊꯥꯎꯁꯦ ꯉꯁꯥꯏꯒꯤ ꯉꯥꯒꯤ ꯂꯦꯝꯍꯧꯕ ꯊꯥꯎꯗꯨꯅꯤ ꯑꯁꯤꯗ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦꯀꯣ ꯉꯥ ꯊꯣꯡꯕꯁꯨ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯍꯩꯅꯩꯀꯣ ꯑꯃꯃꯝ ꯏꯁꯥꯒꯤ ꯍꯩꯅꯖꯕꯤ ꯃꯑꯣꯡꯗ ꯁꯤꯅ ꯑꯩꯅ ꯖꯤꯔꯥꯅꯦ ꯑꯦꯂꯥꯏꯆꯤ ꯑꯆꯧꯕꯅꯦ ꯂꯣꯡꯅꯦ ꯁꯨꯔꯒ ꯊꯝꯖꯔꯦ ꯑꯗꯩ ꯁꯤꯅ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁꯅꯤ ꯑꯗꯒꯤ ꯑꯩꯅꯉꯁꯥꯏ ꯑꯍꯥꯟꯕꯗ ꯄꯥꯟꯆꯐꯣꯔꯟ ꯈꯔ ꯁꯤꯗ ꯍꯥꯞꯆꯔꯕꯅꯤꯀꯣ ꯄ꯭ꯂꯦꯠꯁꯤꯗ ꯇꯦꯖꯄꯇꯥ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯑꯁꯣꯏꯕꯅꯦ ꯑꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯑꯗꯩ ꯍꯤꯡꯅꯦ ꯈꯔ ꯍꯥꯞꯄꯅꯤꯀꯣ ꯊꯥꯎ ꯁꯥꯔꯦ ꯍꯧꯖꯤꯛ ꯑꯩ ꯊꯣꯡꯖꯔꯛꯑꯒꯦꯀꯣ
ꯆꯥꯁꯨ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯊꯅꯕ ꯍꯥꯞꯆꯔꯦ ꯁꯤꯅ ꯆꯒꯦꯝ ꯄꯣꯝꯕꯅꯦ ꯁꯤꯅ ꯉꯥꯅꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯣꯔꯣꯛ ꯍꯦꯟꯇꯥꯛ ꯃꯦꯠꯄꯅꯦ ꯑꯗꯩ ꯁꯤꯅ ꯀꯣꯠꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯝꯖꯔꯦ ꯑꯗꯣ ꯁꯤ ꯃꯥꯒꯤ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯃꯣꯔꯣꯛ ꯑꯇꯧꯕꯅꯦ